Ahing ado nong kanna choki konong pumba lanjennaruba halaki amuk hanna konongda khoiri ngakpaga irainuga su chelui mafam amada numidangdo khakki oina adubu amuk halaki konongda adubu laije imaide tingbi thambirambi lei mahal mabudi kanana suningsing biru jabra nongna chutharakpaga ising ingkhrabaduda ahing chuppa ama tingduna thambibaga lei mahal magi thawai di mangle thawai hakjang khainakre asuk tonbra ningthorel amagi nupina naral kayam leibana adom tawbano na hakbo naraibak thimanna su thikreda khoiri ngakpa na hakse asuk phattaba oire lei mahal leidra haiba pawdo manai amana chelaktuna tamlarabani adubu khoiri ngakpa thawaide asi ba hakjang adu lokhattuna konong adudagi lapna leirol chan krotaki lei mahal gi mami konong asidagi khoiri ngakpa mafamdagi muthatlage haina sab yungna lepki asum tawba ngamliba atei maramgi natte lei mahal gi imong kharatu soli lei mayai lei maton gum nachadi aduna lei mahal nasu tu sonman chon leijariba irainu gi laibakka magi laibakka khetnaba karisu leite adubu lei mahal madi maraibak hena thikre pamjarambani khoiri ngakpagi mafamda laman amadi singjaba adubu ngamlamdre adum oidunasu matam soidana lakhigani khoiri ngakpa magisu hauraklabani haujik asi kayam kuina mana akan athau saduna leiba ngamkhigani phattaba magi mayokta yomsilakadaba ngaktani phattaba matana tongan tarakkadaba khaktani ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯃꯊꯪ ꯃꯊꯪ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯄꯥꯎ ꯆꯦꯟꯈꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯗꯤꯡꯗ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯍꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯔꯦꯜ ꯈꯨꯗꯤꯡꯅ ꯌꯥꯔꯛꯂꯕꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯈꯤꯕꯗ ꯃꯅꯤꯡ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯀꯌꯥꯝ ꯐꯠꯇꯕ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯗꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯈꯪꯂꯛꯂꯦ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯟ ꯃꯇꯦꯡ ꯅꯤꯔꯨꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡꯅ ꯌꯥꯔꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯤꯕ ꯑꯗꯨꯕꯨ ꯈꯪꯖꯤꯟꯖꯧ ꯅꯪꯒꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯏꯔꯩꯅꯨꯕꯨ ꯉꯔꯥꯡꯗꯒꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯤꯕ ꯈꯣꯏꯔꯤ ꯉꯥꯛꯄ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯖ ꯂꯩꯖꯔꯝꯕꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄ ꯃꯤꯅꯨꯡꯁꯤ ꯎꯠꯇꯦ ꯃꯤꯅꯥꯏꯅꯕꯤ ꯅꯪꯒꯨꯝꯕꯅ ꯅꯤꯡꯊꯧꯔꯦꯜ ꯂꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯅꯪꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯖꯧ ꯆꯥꯛ ꯆꯔꯥ ꯑꯃꯐꯥꯎ ꯄꯤꯖꯔꯣꯏ ꯈꯪꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ ꯑꯩꯅ ꯀꯌꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯗꯨꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯄ ꯍꯨꯏ ꯃꯤꯅꯥꯏꯅꯕꯤ ꯐꯥꯎ ꯆꯟꯅꯔꯣꯏꯍꯦ ꯏꯔꯩꯅꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯕ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯦꯝ ꯅꯥꯛꯇ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯂꯩꯇꯕꯅꯣ ꯅꯍꯥꯛꯅ ꯅꯤꯡꯊꯦꯝ ꯍꯦꯛ ꯄꯜꯂꯛꯄꯒ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤ ꯁꯥꯐꯨ ꯀꯟꯅ ꯃꯁꯥꯒ ꯁꯣꯟꯕꯒ ꯏꯔꯩꯅꯨ ꯎꯞꯇꯨꯅ ꯇꯥꯏ ꯅꯤꯡꯊꯦꯝ 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 ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡꯅꯕ ꯁꯥꯏ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤ ꯅꯪꯒꯤ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯑꯩꯅ ꯂꯧꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯂꯝꯍꯦꯟꯕꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯕꯨ ꯃꯁꯝ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯈꯨꯄꯥꯛꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯥꯖꯤꯟꯕꯤ ꯈꯣꯏꯔꯤ ꯉꯥꯛꯄ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯈ꯭ꯔꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯃꯤꯐꯨ ꯆꯩꯅꯥꯗꯨ ꯏꯔꯩꯅꯨ ꯃꯥꯅ ꯈꯪꯖꯔꯤꯕ ꯅꯤꯡꯊꯦꯝ ꯅꯪꯒꯤꯗꯃꯛ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯃꯥꯁꯨ ꯋꯥꯔꯤꯗ ꯅꯪꯗ ꯅꯠꯇꯅ ꯅꯆꯥꯗꯨ ꯐꯥꯎꯕ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯊꯥꯔꯤ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯦꯝ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯅꯤ ꯃꯁꯤ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯒ ꯐꯛꯂꯥꯡꯗꯨꯗ ꯏꯟꯁꯤꯜꯂꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯦ ꯏꯔꯩꯅꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯆꯩ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗꯦ ꯃꯨꯟꯅ ꯈꯥꯅ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯌꯦꯡꯂꯛꯄꯗꯨ ꯀꯤꯈꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯂꯩꯖꯩ ꯃꯌꯥ ꯐꯤꯕꯨꯟ ꯅꯝꯂꯝꯕꯗꯨꯃꯗꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯁꯨꯡꯊꯣꯛ ꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯑꯣꯏꯅ ꯊꯥꯡꯖꯤꯟꯕꯤ ꯑꯗꯨꯒ ꯊꯅꯝꯂꯤ ꯈꯣꯏꯔꯤ ꯉꯥꯛꯄ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈꯤ ꯊꯨꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ
ꯐꯨꯕꯤꯕꯒ ꯆꯩꯕꯤꯕꯒ ꯇꯧꯔꯤꯕ ꯃꯌꯥꯝ ꯏꯔꯩꯅꯨ ꯃꯥꯅ ꯈꯪꯖꯔꯤ ꯈꯣꯏꯔꯤ ꯉꯥꯛꯄ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯩꯅꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯞꯂꯛꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯤꯡꯊꯦꯝ ꯀꯧꯖꯕꯁꯨ ꯃꯀꯤꯔꯤ ꯃꯇꯧ ꯑꯁꯤꯗ ꯑꯗꯨꯕꯨ ꯊꯃꯣꯏ ꯅꯨꯡꯅꯗꯤ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯖ ꯀꯧꯖꯔꯤꯕ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯜꯂꯕ ꯐꯥꯎꯕ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯒꯦꯀꯣ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯕꯒꯦ ꯅꯪꯒꯤ ꯅꯄꯥꯎ ꯑꯃꯗꯤ ꯇꯥꯍꯟꯕꯤꯌꯨꯕ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯗꯕꯗ ꯅꯁꯥ ꯅꯧ ꯑꯣꯏꯕꯤ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏꯌꯦ ꯁꯥꯃꯨ ꯍꯛꯆꯥꯡꯗꯒꯤ ꯆꯦꯟꯊꯈꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯩꯔꯦ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯍꯤꯡꯂꯤꯕ꯭ꯔꯣ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯅꯪ ꯅꯠꯇ ꯀꯅꯥ ꯂꯩꯇꯦꯀꯣ ꯅꯤꯡꯊꯦꯝ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯏꯁꯣꯔ ꯃꯥꯗ ꯇꯥꯏꯅꯩ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯕꯨ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣꯕ ꯃꯤꯐꯠꯇ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯝꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯊꯨꯅ ꯅꯪꯒꯤ ꯈꯨꯌꯥꯈꯥꯗ ꯆꯤꯡꯁꯤꯟꯕꯤꯔꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯕ ꯈꯪꯂꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯛꯂꯦ ꯏꯔꯩꯅꯨ ꯑꯉꯥꯎꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠ ꯀꯪꯁꯤꯜꯂꯕ ꯃꯌꯥꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯣꯟ ꯁꯣꯟꯊꯔꯕ ꯃꯁꯥ ꯇꯁꯦꯡꯅ ꯄꯥꯡꯒꯜ ꯁꯨꯛꯌꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯃꯁꯥ ꯏꯪꯅ ꯂꯩꯔꯛꯂꯗ꯭ꯔꯥ ꯈꯜꯂꯛꯂꯦ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯣꯡꯍꯧ ꯂꯥꯛꯄꯒꯨꯝ ꯏꯃꯝꯇ ꯃꯝꯁꯤꯜꯂꯛꯂꯦ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯒꯕ ꯅꯪꯒꯤ ꯅꯄꯥꯎ ꯑꯃ ꯈꯪꯅꯤꯡꯕꯅ ꯅꯁꯥ ꯅꯧ ꯑꯣꯏꯕꯤ ꯃꯥꯗꯤ ꯂꯩꯉꯝꯗ꯭ꯔꯦꯗ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯀꯝꯗꯧꯔꯤ ꯉꯔꯥꯡꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯐꯝꯒꯤ ꯊꯥꯡꯐꯝ ꯉꯥꯛꯇ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯀꯣꯛꯇ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯌꯥꯟꯊꯔꯛꯈꯤꯕ ꯊꯥꯡꯐꯝ ꯑꯗꯨꯃꯗꯤ ꯀꯥ ꯍꯦꯟꯅ ꯊꯤꯅꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯃꯅꯨꯡ ꯆꯪꯁꯤꯜꯍꯧꯗ꯭ꯔꯦ ꯑꯗꯨꯅꯁꯨ ꯐꯔꯝꯕꯅꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯝꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯦꯝ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯋꯥꯏꯃꯛꯇꯤ ꯊꯥꯍꯧꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯀꯣꯅꯨꯡ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇ ꯁꯪꯗꯨꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯕꯅ ꯊꯋꯥꯏ ꯃꯤ ꯑꯁꯤ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯀꯣꯅꯨꯡ ꯃꯐꯝꯗ ꯂꯩꯍꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯃꯤ ꯀꯧꯕ ꯆꯠꯄꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤ ꯑꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯤꯀꯞ ꯊꯣꯛꯇꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯀꯝꯗꯧꯅꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤ ꯑꯁꯦ ꯅꯪꯅ ꯀꯧꯁꯤꯟꯕꯤꯒꯗꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤꯇ ꯊꯃꯣꯏ ꯁꯦꯡꯅ ꯀꯧꯁꯤꯟꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯔꯣꯏ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯋꯥꯏ ꯃꯤ ꯑꯁꯤꯕꯨ ꯀꯧꯁꯤꯟꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯍꯟꯒꯅꯨ ꯃꯤ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯀꯧꯁꯤꯟꯒꯗꯕꯒꯤ ꯃꯑꯣꯡ ꯋꯥꯔꯣꯜ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯅꯇ ꯂꯩꯍꯧꯗꯨꯅ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯀꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯤꯔꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯀꯔꯝ ꯀꯧꯁꯤꯟꯖꯒꯅꯤ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯇꯥꯛꯄꯤꯌꯨꯗꯣ ꯅꯆꯥꯗ ꯑꯃꯥꯏꯕꯤꯗ ꯃꯀꯣꯛ ꯅꯣꯜꯂꯤ ꯂꯩꯃꯔꯦꯝꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯋꯥꯔꯣꯜ ꯄꯨꯝꯕ ꯑꯃꯥꯏꯕꯤꯅ ꯀꯨꯞꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯃꯨꯟꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯖꯩ ꯈꯨꯗꯛꯇ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯀꯌꯥ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯃꯤ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯦ ꯁꯨꯞꯅꯗꯒꯤ ꯑꯃꯥꯏꯕꯤꯒ ꯂꯩꯃꯔꯦꯝꯕꯤꯒ ꯈꯛꯇꯅꯤ ꯋꯥꯔꯣꯜꯁꯤꯡꯗꯨ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯣꯟꯖꯧ ꯀꯧꯁꯤꯟꯖꯧ ꯑꯃꯨꯛꯅ ꯌꯥꯔꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯧꯖꯒꯗꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯅꯆꯥꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇꯗ ꯁꯈꯤꯅꯥ ꯄꯤꯔꯛꯀꯅꯤ ꯄꯣꯠ ꯂꯪꯈꯥꯏꯕꯅꯤ ꯈꯪꯗꯦ ꯇꯨꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯣꯏꯗꯅ ꯏꯁꯨ ꯅꯤꯡꯊꯦꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ
ꯀꯨꯞꯅ ꯇꯥꯛꯄꯤꯔꯝꯂꯒ ꯑꯃꯥꯏꯕꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯄꯨꯝꯆꯤꯛ ꯆꯤꯛ ꯍꯧꯔꯤ ꯃꯐꯝ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯕꯤꯗꯨꯅ, "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯕꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯀꯧꯒꯦꯀꯣ ꯅꯤꯡꯊꯦꯝ" ꯍꯥꯏꯅ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯈ꯭ꯔꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯞꯇꯨꯅ ꯇꯞꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ "ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯉꯥ, ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ ꯅꯃꯥ ꯑꯩꯅ ꯀꯧꯁꯤꯜꯂꯕꯅꯤ, ꯀꯣ ꯀꯣ ꯀꯣ" ꯑꯍꯥꯡꯕ ꯃꯐꯝꯗꯒꯤ ꯀꯣꯠꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯗ ꯀꯣ ꯀꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯏꯟꯁꯤꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤ ꯑꯗු ꯆꯪꯂꯕ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯗ꯭ꯔꯤ꯫ ꯆꯪꯗ꯭ꯔꯕ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯀꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯁꯨ ꯆꯪꯗ꯭ꯔꯤ꯫ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯀꯧꯔꯤ, ꯑꯗꯨꯕꯨ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯤ꯫ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯕꯗꯨꯗꯗꯤ ꯂꯩꯃꯔꯦꯝꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯤ꯫ "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ? ꯅꯪꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯔꯣ? ꯏꯃꯥꯒꯤ ꯈꯧꯁꯥꯔꯤꯕ ꯆꯔꯩ ꯐꯤ ꯑꯁꯤꯗ ꯅꯪꯕꯨ ꯆꯪꯂꯛꯂꯣꯕ? ꯅꯪꯒꯤ ꯊꯋꯥꯏ ꯃꯤ ꯑꯁꯦ ꯏꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯌꯦ꯫ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯉꯥ, ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯆꯔꯩ ꯐꯤ ꯈꯧꯁꯥꯗꯨꯅ ꯀꯧꯁꯤꯜꯂꯤꯌꯦ꯫ ꯂꯥꯛꯑꯣ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯆꯪꯂꯛꯑꯣ" ꯍꯥꯏꯅ ꯐꯤ ꯑꯗꯨꯅ ꯀꯣꯠꯁꯤꯜꯂꯤ ꯇꯞꯅ ꯇꯞꯅ꯫ ꯑꯗꯨꯒ ꯆꯦꯠꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗ ꯏꯟꯁꯤꯜꯂꯤ꯫ "ꯀꯣ ꯀꯣ ꯀꯣ, ꯀꯣ 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 ꯀꯣ, ꯀꯣ ꯀꯣ ꯀꯣ" ꯍꯟꯖꯤꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗꯦ꯫ ꯆꯐꯨ ꯃꯆꯥ ꯑꯃ ꯍꯤꯗꯥꯛ ꯃꯍꯤ ꯍꯥꯞꯇꯨꯅ ꯂꯩꯕꯗꯨ ꯀꯩꯁꯨ ꯇꯧꯗꯅ ꯃꯊꯟꯅ ꯇꯐꯣꯛ ꯂꯥꯎꯅ ꯀꯥꯏꯖꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯔꯥꯡꯂꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ "ꯏꯆꯥꯒꯤ ꯊꯋꯥꯏ ꯆꯪꯂꯦꯗꯅ" ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯈꯨꯗꯛꯇ ꯑꯃꯥꯏꯕꯤ ꯀꯧꯁꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯨꯝꯂꯤ, ꯁꯣꯏꯔꯔꯣꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯆꯥ ꯅꯤꯡꯊꯦꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯤꯍꯨꯜ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯔꯒ ꯃꯤꯍꯨꯜ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯑꯃꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇ ꯁꯣꯟꯊꯈꯤ꯫ ꯂꯣꯏꯔꯒ, "ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯂꯁꯤ" ꯁꯤ ꯍꯥꯏꯔꯒ ꯂꯩꯃꯔꯦꯝꯕꯤꯒ ꯑꯃꯥꯏꯕꯤꯒꯗꯨ ꯇꯨꯃꯤꯟ ꯂꯩꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯁꯥ ꯑꯗꯨ ꯂꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤꯒ ꯂꯩꯃꯔꯦꯝꯕꯤꯒꯗꯨ ꯌꯦꯡꯅꯩ꯫ ꯑꯃꯥꯏꯕꯤꯅ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯒ꯭ꯌꯥꯟ ꯂꯥꯛꯂꯦ, ꯒ꯭ꯌꯥꯟ ꯂꯥꯛꯂꯦ" ꯁꯪꯁꯤꯟꯗꯨꯅ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯕꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯀꯞꯇꯨꯅ ꯆꯪꯁꯤꯜꯂꯤ꯫ "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ" ꯅꯤꯡꯊꯦꯝ ꯃꯨꯟꯅ ꯃꯃꯥꯕꯨ ꯌꯦꯡꯉꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯔꯝ ꯈꯪꯂꯤ꯫ ꯍꯧꯖꯤꯛꯇꯗ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯒ ꯃꯥꯒ ꯐꯨꯅꯈꯤꯕ, ꯑꯗꯨꯕꯨ ꯏꯔꯩꯅꯨ ꯎꯕꯗ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯇꯨꯡꯗꯒꯤ ꯃꯉꯣꯟꯗ ꯊꯥꯡꯅ ꯌꯥꯟꯁꯤꯜꯂꯛꯈꯤꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯏꯔꯩꯅꯨ ꯍꯦꯟꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯅꯤꯡꯊꯦꯝ ꯋꯥꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯃꯆꯥꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯅ ꯇꯩꯊꯣꯛꯄꯤ꯫ "ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯀꯞꯀꯅꯨ꯫ ꯏꯆꯥꯁꯤꯗꯤ, ꯏꯆꯥꯒꯤ ꯅꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ" ꯅꯤꯡꯊꯦꯝ ꯋꯥꯗꯤ ꯀꯟꯅ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯤꯗꯨꯗꯤ ꯁꯤꯟꯊꯔꯛꯂꯅꯨ ꯌꯥꯗ ꯁꯤꯟꯊꯔꯛꯂꯤ꯫ "ꯏꯆꯥ ꯅꯤꯡꯊꯦꯝ ꯃꯥꯡꯕ ꯌꯥꯗꯦ꯫ ꯏꯆꯥꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯣꯅꯨꯡ ꯑꯁꯤ ꯄꯥꯟꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯏꯆꯥꯗꯤ ꯃꯅꯤꯅꯦ, ꯑꯇꯥꯡꯕ ꯂꯟ, ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯊꯧꯕ ꯃꯄꯥꯅꯤ꯫ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦꯀꯣ" ꯍꯥꯏꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ꯫
Lay marimbisu sum mapidu tarakli. Ngasidi masu mapidu tarakano haiba yadri. Khanjilubada tu chungkibana. Gyan tadringai na tadringai oirabasu gyan taraklaba matamdadi. Ningthem masa maudu chikpana loiri. Lairiba thangphamsingdu ham lakduna chikhalakli. Ya onba phawba ngamdre yam nari. Adabu ma irainubudi hanjin ningsingli. Laihawriba phibam masa mana ipha mamitta sangsangna uduna lairi. Karam tarai kauthokluni kauthokpa ngamde. Khoiri ngakpagi wakhaldana Ningthembu siramlani haina khalli. Hinglamgani haibadi sungtha thajari. Aduna irainubu phajinduna thamli. Namduna mana haiba yahange ningli. Thina nana phubiramlabasu haujik amuk manakta changlaktuna irainubu themlai tapthaduna. Si aina tawribase aisu nungaiba nattene. Asumna thambasi aini hen nungaite. Nangbu yaroba haujik sumatam lairi. Ningthem mamangda aikhoi ani chawna luhonglasi. Nangbu nungaina leima phambal tongduna thambige. Irainu khoiri ngakpabu kina yenglai. Adubu yengba khaktani pakhumda pirakte. Masadu henna tasinduna laikhi.